ꯋꯥꯔꯤꯁꯤ ꯖꯔꯃꯅꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯏꯃꯥꯂꯣꯟꯗ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯍꯟꯗꯣꯛꯄ ꯁꯨꯔꯁ ꯑꯊꯣꯛꯄꯝ꯫ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯥ ꯃꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯄꯥꯈꯪ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯅꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯌꯨꯝꯒꯤ ꯂꯩꯀꯣꯜꯗ ꯏꯁꯤꯡ ꯆꯥꯏꯕ, ꯈꯨꯅꯨꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯖꯕ, ꯃꯈꯜ ꯃꯈꯜꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕ, ꯌꯨꯝꯒꯤ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯝꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯋꯥꯕ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯅꯥꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯐꯃꯨꯡꯗ ꯍꯦꯗꯣ ꯅꯥꯍꯦꯠ ꯆꯜꯂꯒ ꯂꯩꯔꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞ ꯂꯥꯛꯂꯦ ꯈꯪꯂꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟ, ꯁꯤꯟꯗ꯭ꯔꯦꯂꯥ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯏꯃꯥꯅ ꯀꯨꯏꯅ ꯅꯥꯎꯀꯣꯜꯂꯣ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯆꯨꯞꯄ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯌꯨ꯫ ꯇꯣꯜꯂ ꯇꯥꯔꯕ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯨ꯫ ꯑꯆꯨꯝꯕ ꯆꯠꯂꯨ꯫ ꯏꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯁꯤꯟꯅꯔꯝꯂꯒ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯨ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯥꯅꯤ꯫ ꯃꯃꯤꯡꯅ ꯃꯐꯦꯠ ꯀꯧꯏ, ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯦꯅꯤ꯫ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯃꯥꯇꯣꯟ ꯃꯐꯦꯠ ꯑꯃꯗꯤ ꯃꯆꯦ ꯑꯅꯤꯅ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯍꯌꯦꯡ ꯏꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯃꯆꯦ ꯑꯅꯤꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯂꯩꯕꯤꯔꯛꯎ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯒꯤꯗꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯕꯤꯔꯛꯎ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯃꯣꯝꯒꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯥꯕꯨꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯖꯔꯝꯒꯦ꯫ ꯏꯆꯥꯗꯅꯤ, ꯏꯆꯥꯗꯤ ꯁꯅꯥꯗꯒꯤ ꯍꯦꯟꯕꯤ ꯇꯝꯐꯥꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯅ, ꯏꯄꯥ ꯊꯦꯡꯂꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯥꯕꯨꯡꯒꯤ ꯀꯣꯛꯌꯦꯠꯇ ꯍꯥꯟꯅ ꯊꯦꯡꯂꯛꯄ ꯎꯁꯥꯗꯣ ꯊꯦꯛꯄꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯅ ꯀꯨꯞꯈ꯭ꯔꯕ ꯑꯇꯤꯌꯥꯒꯨꯝ ꯑꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯗꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯔꯩ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯝꯒꯤ ꯊꯕꯛ, ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯋꯥꯏ ꯇꯩꯕ, ꯀꯩꯊꯦꯜ ꯀꯥꯕ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯍꯥꯟꯅ ꯃꯄꯥꯅ ꯊꯣꯟꯕꯤꯕ ꯑꯇꯥꯡꯕ ꯐꯖꯕ ꯐꯤꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤꯖꯦꯠꯇꯨ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯗꯨ ꯃꯆꯦ ꯑꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯦꯝꯂꯕ ꯀꯥꯟꯗ ꯄꯤꯖꯔꯝꯃꯤ, ꯂꯦꯝꯗꯕ ꯀꯥꯟꯗ ꯄꯤꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯁꯤꯟꯗ꯭ꯔꯦꯂꯥ ꯆꯔꯥ ꯍꯦꯟꯕꯗꯁꯨ ꯃꯁꯤꯡ ꯈꯪꯂꯝꯗꯦ꯫ ꯃꯆꯦ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏꯅꯨꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯇꯨꯝꯕꯁꯨ ꯆꯥꯛꯁꯪꯒꯤ ꯂꯩꯔꯪ ꯃꯌꯥꯗ ꯕꯣꯔꯥ ꯊꯥꯔꯒ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯂꯝꯗꯦ꯫ ꯃꯔꯝꯁꯤꯃꯛꯅ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯐꯥꯎꯕ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯂꯝꯗꯦ꯫
Yumgi suba nomba loinamak loirabagi matungda Cinderellana apokpi mamagi mongphamda chatlaga mongpham mathakta pena hekna kapcharammi. Ima nungsibi nachagi awabase ubirabara nachabu loksinbiro haiduna hikna tengthajarammi. Mahakna asumna kappa khudingi khunu angauba ama hek laklaga nungsina inglamlaga paikhirammi. Matam khara haukraba matungda lalonba mapabungdu mayumda amuk halaklammi. Masi aniduna hairakkiba potsingdu masada mapana pibirammi. Makhoi haraubana loikre. Mapabungna Cinderellagidamag apikpa sumbray masa amakak puthoroklaga hairakki. Ipagi thawai oibi ichana haikiba aigi koyetta thenglakpa usahaibado masini. Masi laurose. Cinderella yamna haraurammi. Mapabungbu malemda khwaidagi nungsiba mapani haina thagatcharammi. Cinderellana sumbray masadu puraga chenkhirammi. Aduga mamagi mongpham mathakta thajilammi. Aduga hikna kapsakhi. Mahakna miludagi sintharakpa pirangaduna tarakpa khuding usadu ham chawraktuna achauba upal amakhak onkirammi. Asumna nongma hokiduna apokpigi mongphamda thakhiba sumbray pambidu ujau oiduna mahi ningthina pale. Upal aduda Cinderellabu toina yengba khunu adusu nungtigi tonglammi. Karigumba kanda Cinderellana chak thongniba chaksangi thonau mayada tonglaga lerammi. Mamai thangda makhoi ani khangna chanaba haibadu oikhirammi. Cinderellana chak thongnanaba chengi phongman khandokpadu nungtigi khunu aduna mateng panglammi. Khandoklaba phong marusing adusu numit khudingi uchi ani laklaga hek charammi. Mamai thangdadi Cinderellana uchi ani amadi khunudugi chara numit khudingi pijarammi. Masigi matungda makhoi punna marup mapang haibado oikhirammi. Nongmadi Cinderellagi apokpadu numit khara sangna lalonbagi khongchat amakhak chatkirammi. Mapabungna hek chatkibadagi Cinderella mamaton amasung mache aniduna Cinderellabu phuba chaiba chak pijadaba otpanaiba kayamuk hauraklammi. Adubu Cinderella awaba pumba mahaki maraibakta tamlamlabani haina wana khanglammi. Nongmadi Cinderellana yumgi sumangda sitok nanthokpa honaringai matamda lamdam aduda paliba ningthaugi pau puba nupa amakhak laklaga hairaklammi. Hayengi numitta sana konungda Rajkumar yauna jagoi ki thoram amakhak pangthokadori. Hairiba jagoi asida leibak sida leiriba leisabi khudingmak saruk yabiyu haina paujel piba laksabani. Wafamdu tabu matamda mamaton thoraklaga hoi soidanamak yahonjage hairammi. Ningthau manaidu chatkrabagi matungda Cinderellana mamatonda mahaksu jagoidu yahonbiyu yamna yaungningi haina haijarammi. Mahaki wafamduda mamatona noklaga khumlaklammi. Haima nahaksi nasana nasabu kaurabro. Ningthaugi thoramni minainubi nangna karamna yaugani. Adugi sumathakta napinarol haire selibaduna loire. Aduga yumgi thabak thoramna kanana ingsilhauni. Tanja asida mache anidu thoraklaga amuk haraklammi. Ibema Rajkumari minai amotpi nachi aikhoina yaugadabani jagoido. Nangdi yum sangbini. Hayeng chatnaba aikhoigi thorangdum losiluro. Asi haina imungda changkhirammi. Mamaton maphetna khangi madudi karigumba hiram amatada Cinderellagumna phajabi chung phiral chabi hauna lonchat khangbi leisabi lamduda leite haibasi. Maram simakna mamatonna Cinderellabu imungdagi mapal thokhanba pamlamde. Mathangi numitni jagoi chetnaba mache ani amasung mamaton maphet keba yaba ayuktagi ketharammi. Jagoidi numidang waramdagi haugadabani. Cinderellana maphet ta haijarammi. Imaton yumgi thabak pumba loinamak losinjare. Aisu amaktadi pubiyo. Jagoido aisu yamna yengninge. Cinderellana giri asum takpaduda mamatona khumlaklammi. Nangna yamna yenglinglabanina phare. Asi hairaga seng meruk amakhak saksangi utmarak aduda langsillammi. Aduga amuk makha taraklammi. Se seng meruksi mitkup kharasida chapchana khunba ngamlabadi pubige. Cinderellana seng singdu kapna wana khungatpa horammi. Asumna honaringe matamasida mahaki marup khunu amasung uchi anidu laklaga loinamak khungat pirammi. Cinderellana yamna harauna mamatonda thabaktu pangthokle haige tawba matamda mache ani amadi mamatondu konung yongna chatkhiramle.
ꯁꯤꯟꯗ꯭ꯔꯦꯂꯥ ꯊꯃꯣꯏ ꯁꯣꯛꯅ ꯍꯦꯛꯅ ꯀꯞꯂꯗꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯞꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯥꯏ ꯅꯨꯔꯥꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯅꯨꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯑꯩꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯏꯊꯣꯏꯕꯤꯅꯤ꯫ ꯍꯥꯏꯌꯨ, ꯏꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯇꯦꯡꯊꯥꯔꯤꯕꯅꯣ? ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯍꯧꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯅꯨꯔꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯏꯆꯥꯅ ꯋꯥꯔꯨꯒꯅꯨ꯫ ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟꯗꯨ ꯄꯨꯔꯛꯎ꯫ ꯈꯨꯗꯛꯇꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯆꯠꯈꯤꯗꯨꯅ ꯃꯥꯏꯔꯦꯟꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯏꯔꯦꯟꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯈꯛ ꯑꯣꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯈꯨꯅꯨ ꯑꯗꯨꯕꯨꯅ ꯁꯒꯣꯜ ꯊꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯂꯦꯝꯃꯥꯟꯕꯤ, ꯅꯆꯥꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯀꯔꯝꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯆꯠꯂꯨꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯅ ꯈꯨꯝꯂꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯋꯥꯒꯅꯨ, ꯏꯃꯥ ꯂꯩꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯤꯠꯇꯨ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯎꯏꯁꯤꯜꯂꯨ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯨꯒꯥꯅ ꯁꯥꯕ ꯐꯤꯖꯣꯜ, ꯃꯍꯥꯛꯀꯤ ꯎꯆꯤ ꯑꯅꯤꯗꯨꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯟꯕ ꯈꯣꯡꯎꯞ ꯑꯅꯤꯈꯛ ꯑꯣꯜꯂꯝꯂꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯖꯔꯝꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯅꯨꯔꯥꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯀꯞꯅꯣꯛ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯆꯠꯂꯣ, ꯀꯣꯅꯨꯡꯒꯤ ꯖꯒꯣꯏꯗꯣ ꯍꯧꯒꯗꯧꯔꯦ꯫ ꯅꯅꯤꯡꯇꯝꯅ ꯖꯒꯣꯏꯗꯣ ꯈꯨꯊꯦꯛ ꯇꯝꯖꯔꯨꯔꯣ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯊꯥꯒꯠꯂꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯤ꯫ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤꯃꯆꯥ, ꯅꯍꯥꯛꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯍꯤꯡ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯗ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ꯫ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯅꯤ, ꯀꯥꯎꯒꯅꯨꯀꯣ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯀꯥꯎꯖꯔꯣꯏ ꯄꯂꯦꯝꯃꯥꯟꯕꯤ ꯍꯥꯏꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯖꯒꯣꯏ ꯁꯥꯐꯝ ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯥ ꯑꯗꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯣꯞ ꯇꯣꯞꯄ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯈꯛ ꯌꯥꯎꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯤꯟꯗ꯭ꯔꯦꯂꯥꯗ ꯂꯣꯏꯅꯃꯛ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅꯁꯨ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ, ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗ꯭ꯔꯦꯂꯥꯗꯒꯤ ꯍꯦꯟꯅꯗꯤ ꯐꯖꯕꯤꯅꯤ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯌꯥꯝꯅ ꯃꯥꯟꯅꯩꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯅꯠꯇꯦ, ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ, ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯖꯒꯣꯏ ꯍꯧꯕꯗꯒꯤ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯊꯥꯗꯣꯛꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯇꯕꯨ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯒꯣꯏꯗꯨ ꯅꯨꯡꯉꯥꯏꯈꯤꯕꯅ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯤꯠꯀꯨꯞ ꯄꯨꯡꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯒꯤ ꯃꯈꯣꯜꯅ ꯄꯨꯡ 12 ꯇꯥꯕꯒꯤ ꯀꯥꯡꯁꯤ ꯌꯩꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯒꯣꯏꯗꯨ ꯈꯨꯗꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯀꯩꯔꯥꯛ ꯀꯨꯝꯊꯐꯝꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯃꯌꯨꯝꯗ ꯎꯆꯤꯟꯅꯆꯤꯟꯅ ꯌꯧꯈꯤꯔꯝꯃꯤ꯫ ꯖꯒꯣꯏ ꯂꯣꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯈꯪꯃꯥꯡ ꯃꯥꯡꯈꯤꯕꯗꯨꯗ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯝꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯂꯩꯇ꯭ꯔꯕꯗ ꯇꯝꯐꯥ ꯊꯤꯟꯕ ꯈꯣꯡꯎꯞ ꯅꯥꯝꯃ ꯇꯥꯔꯝꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯗꯨꯅ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞꯇꯨ ꯃꯁꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯂꯩꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯎꯞꯁꯤ ꯇꯣꯡꯂꯛꯄ ꯂꯩꯁꯥꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯔꯥꯡ ꯖꯒꯣꯏ ꯌꯥꯎꯈꯤꯕꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯈꯣꯡꯎꯞꯁꯤ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯩꯕ ꯁꯪꯂꯦꯟꯗ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯄꯥꯎꯖꯦꯜꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯣꯏꯗꯁꯨ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯈꯣꯡꯎꯞꯀꯤ ꯆꯥꯡꯌꯦꯡꯗꯨ ꯌꯥꯎꯅꯕ ꯊꯥꯔꯝꯃꯤ꯫
ꯁꯤꯟꯗ꯭ꯔꯦꯂꯥꯁꯨ ꯆꯥꯡꯌꯦꯡꯗꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯍꯥꯛ ꯅꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯍꯥꯃꯣꯛ ꯍꯅꯥꯏ ꯀꯌꯥ ꯇꯩꯁꯤꯟꯕꯤꯔꯒ ꯆꯥꯛꯁꯪꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯥ ꯃꯅꯨꯡꯗ ꯀꯞꯂꯒ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯈꯣꯡꯎꯞꯀꯤ ꯆꯥꯡꯌꯦꯡꯗ ꯂꯩꯁꯥꯕꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕ ꯈꯣꯡꯎꯞ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯅ ꯈꯣꯡꯎꯞꯀꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯣꯝꯇ ꯁꯣꯟꯖꯔꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛ ꯈꯣꯡꯎꯞꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ?" ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯀꯞꯅ ꯀꯞꯅ ꯆꯥꯛꯁꯪꯗ ꯕꯣꯔꯥ ꯃꯊꯛꯇ ꯇꯥꯁꯤꯜꯂꯒ ꯀꯞꯄ ꯋꯥꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯈꯨꯅꯨꯗꯨ ꯄꯥꯏꯔꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯍꯥꯛ ꯃꯤꯠꯀꯞ ꯊꯣꯛꯂꯣ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯃꯄꯥꯜꯒꯤ ꯊꯣꯡꯒꯤ ꯄꯣꯅꯥ ꯍꯥꯡꯗꯣꯛꯂꯕꯅꯤ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯅꯍꯥꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯅ ꯉꯥꯏꯔꯒ ꯂꯩꯔꯦ." ꯈꯨꯅꯨꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯤꯠꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯊꯨꯅ ꯌꯥꯡꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯆꯨꯝꯕ꯭ꯔꯩ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯄꯂꯦꯝ ꯃꯥꯟꯕꯤ ꯍꯥꯏꯅ ꯀꯧꯖꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯠꯂꯣ ꯏꯆꯥ ꯏꯕꯦꯝꯃ, ꯊꯤꯜꯂꯒꯅꯨ, ꯅꯍꯥꯛꯀꯤ ꯈꯨꯅꯨꯁꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯣꯜꯍꯜꯂꯕꯅꯤ." ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯐꯤꯖꯣꯜ ꯑꯃꯣꯠꯄꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯅ ꯊꯦꯡꯕ ꯃꯇꯝꯗ ꯉꯔꯥꯡ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯌꯥꯒꯤ ꯁꯪꯂꯦꯟꯗ ꯆꯪꯂꯒ ꯊꯝꯂꯤꯕ ꯈꯣꯡꯎꯞ ꯅꯥꯝꯃꯗꯨ ꯃꯍꯥꯛꯅ ꯇꯣꯡꯁꯤꯟꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯂꯒ ꯌꯦꯡꯂꯝꯕꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯥꯅꯤ, ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯩꯃ ꯃꯤꯡꯊꯣꯜ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯍꯥꯔꯥꯖ, ꯑꯩꯍꯥꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯆꯗꯦ, ꯆꯨꯝꯅꯒꯤ ꯂꯂꯣꯟꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯒ ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫